Hi, isil nausing. Ako'y hujik juro Manipurna leijariba mafam asi ako'gi Jiribam Hospital nani. Jiribam Hospital asida ako'gi lairaba praja kaya gi haitare. Sige mafam sida ako'y layeng pham oiribani. Hujiki ako'gi Manipur ki leiriba lan asida khwaidagi achauba ako'gi maru oiba mafam singi manungda ako'y Jiribam Hospital sisu ako'gi praja jingi haiba tare. Praja jingi ako'gi yamna maru oiba haidi last option oiriba ako'gi hospital amani Jiribam Hospital ako'y maikai khudimakta ako'y thasallaga laigibana maram oiraga haiba tare. Ado hujik lairiba ako'gi Jiribam Hospital asida praja jingse suraga chaba awaba praja ngakani masidai sida ako'gi Jiribam Hospital sida lairiba facility singse aduke matik ako'gi matik chadaba haiba tare. District hospital ama oibagi ako'gi mapung phadaba Jiribam Hospital building se yam chawna mapung phana uzabagi warini adubu masidai sida ako'gi leibam thokpa basic oiba ako'gi kai haiba tare ako'y doctor singna patient sing asi treat tawba matamda masi treat tawnaba mapung phana treat tawnaba ako'gi instrument phawba laitaba haiba tare. Sida lairiba si ako'gi oxygen plant ni oxygen plant si ako'gi Jiribam gi hospital ki lairiba ako'gi oxygen plant si yam fajana mapung phana laibadi lei adubu masigi oxygen plant si masi yagidre masi karo kaya sangna ako'gi karo kaya sangna ako'gi oxygen plant si ako'y install tawbani adumakku sigi oxygen plant si ako'y sizinaba yadre haitare. Adu sizinaba yadriba posi ako'y semsu sembidre haiba tare. Semsu sembidraba aduduga oxygen plant si tanju kanadraba oire hujik karor kaya sangna sagiba ako'gi oxygen plant si useless oire haitare. Masina maram oiraga patient jingda ako'gi oxygen gi matangda aduki matik awatpa oire. Aduga hujik Jiribam Hospital sida ako'gi leiriba lakadaba ako'y posting pikiba doctor sing ako'y masing suna hujik phawba laktri aduduga ako'y kai haiba tare. Doctor jingsina laagasu makoyna operation macha ama tawnaba operation theater macha ama phawba ako'gi function tawdi haitare. Ako'y operation theater de amuk laithokraga kitang luba emergency cases ama lakpa matamda ako'gi Jiribam Hospital sida ako'gi layengnaba stitch tawnaba ako'y photnaba bawta isin nausing ako'y hujik live tatkibado ako'y kaino tawgiba network se mafam sida khudong chadabna maram oiraga live tatchagibani. Ado hujik sida ako'ina lairiba mafam si ako'y casualty oidoini ado sigi lairiba patient jingsina lairiba condition si amtang yengbiyu haiba tare. Masida sida patient jingsina lairiba condition si aduki matik khudong chadaba mong haibadu oire network se swa yadre. Adaba. 그 비디오 나무 보내면 다가래. Yado. Ano hujik lairiba condition si ako'gi patient jingsina lairiba condition si sumaina lei ako'gi bed sheet phawba ako'y thada mopak phawba laitaba haitare. Si condition sidane hujik ako'gi Jiribam Hospital na lairisi masi kanana yengsingadabano masi kanagi yengsinfam thokpa mathauno masi ako'gi hospital sigi laibiriba ako'gi authority haiba tare. Masi management tawriba masigi management puriba ako'gi kaino singsina yengsinbibam thokpani adubu sigi hospital sigi management se kamaina tawriba management no ako'y khangdre maramdi kaigin haikanda patient jing asigi aduki matik ako'gi suraga chariba patient jing sigi ako'gi layengpham oiriba asa ama oiriba hospital asi sigi condition sida lairibani. Si ako'y hujik Imphal da chatke haiba matamda achauba ako'gi issue amani nacha aduga atopa ako'ina hujik mafam singda refer tawbagi chathok chasing tawbada aduki matik khudong chadaba haiba tare. Aduga hujik lairiba hospital asigi condition asida praja miyamna aduki matik penadabagi mathakta masibu ako'y kyarak hanna masigidamakta complaint tawjakiba leire adubu ngasi fawbada masigi complaint sing asigi tabiba leite haitare. Ana hujik ako'y utsarake ta sing si ayambana ako'y thong lolaga loimak leibani
ꯃꯁꯤ ꯐꯪꯁꯟ ꯇꯧꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯚꯟ ꯍꯧꯖꯤꯛ ꯕ꯭ꯂꯗ ꯕꯦꯡ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯦꯁꯦꯟꯁꯤꯡ ꯑꯁꯤꯗ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗꯀꯤ ꯑꯩꯈꯣꯏ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯔꯛꯄꯅꯤ ꯈꯪꯗꯦ ꯄꯤꯕꯅꯤ ꯈꯪꯗꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯕꯦꯡ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯕ꯭ꯂꯗ ꯕꯦꯡ ꯐꯥꯎꯕ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯃ ꯑꯣꯏ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯇꯕꯗꯤ ꯑꯣꯏꯁꯅꯨ ꯑꯗꯨꯃꯛꯄꯨ ꯊꯣꯛꯂꯛꯅꯕꯒꯤ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤꯗꯨ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯦꯗ ꯄꯤꯕ ꯐꯥꯎꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯍꯟꯖꯅꯤꯡꯉꯤ ꯃꯁꯤ ꯌꯥꯝ ꯑꯊꯨꯕꯗ ꯉꯁꯤ ꯍꯌꯦꯡꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝ ꯍꯣꯁꯄꯤꯇꯥꯜ ꯆꯤꯟꯗ ꯈꯛꯇꯪ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣই ꯆꯤꯡ ꯇꯝ ꯅꯨꯡꯁꯤꯅꯒꯗꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯆꯞ ꯃꯥꯟꯅꯕ ꯐꯦꯁꯤꯂꯤꯇꯤ ꯄꯤꯔꯤ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥ ꯑꯁꯨꯛ ꯆꯥꯎꯕ ꯑꯁꯨꯛ ꯄꯥꯛꯈ꯭ꯔꯕ ꯑꯗꯨꯒ ꯑꯁꯨꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯌꯥ ꯑꯃꯅ ꯈꯨꯟꯗꯥꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤꯕꯥꯝ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯐꯤꯕꯝꯁꯦ ꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥꯁꯤꯡꯁꯦ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯖꯤꯟꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯔꯤꯅꯣ ꯃꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯥꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯀꯥꯟꯅꯐꯝ ꯈꯪꯗ꯭ꯔꯒꯗꯤ ꯃꯁꯤ ꯂꯩꯕꯒꯤ ꯃꯊꯧꯁꯤꯅ ꯀꯔꯤꯒꯤ ꯇꯥꯔꯤꯕ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯊꯥꯒꯠꯇꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯕꯨ ꯃꯦꯅꯦꯖꯃꯦꯟ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯜꯂꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ CMO ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯥ ꯊꯥꯕꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯃꯁꯤ ꯀꯩꯗꯧꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤ ꯀꯟꯗꯤꯁꯟꯁꯦ ꯁꯤꯃꯛꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯁꯤ ꯀꯔꯤꯝꯇ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯇꯧꯗꯕ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯐꯪꯁꯟ ꯇꯧꯗꯅ ꯂꯩꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯌꯦꯡꯉꯨ ꯊꯣꯡ ꯂꯣꯜꯂ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯤꯗꯩꯁꯤꯗ ꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜ ꯃꯥꯜꯂꯤꯕ꯭ꯔꯥ ꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯂꯩꯇ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯗꯣꯛꯇꯔ ꯂꯩꯇ꯭ꯔꯕ ꯗꯣꯛꯇꯔꯁꯤꯡꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅꯤ ꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯅꯤ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯉꯤꯁꯦ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯖꯤꯔꯤꯕꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯕꯗꯨ ꯈꯛꯅ ꯌꯥꯔꯣꯏ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯊꯦꯡꯅꯕꯅꯤ ꯍꯥꯏꯕꯁꯤꯃ खनबा ngambid꯭ꯔꯒꯗꯤ ꯑꯩꯈꯣꯏ मसीगी आर्थ लेते है तारे इसिल नाउ हाइबगी यंगियो इसिल नाउजी यंगियो लेदिबा काजिंग से लोइमक थोंनो ले सिंगो यंगियो लोइमक थोंनो ले कैमता फंक्शन तौदना जिरीगी प्रजा मयाम से वाबनिना मसी मयाम से वाकतपदा मतम लेजदबा सिगी मयाम सिगी अखोइगी वाकतचबदसु ताबीद्रबा सिना मरम ओइरगा अखोइगी थवोई बिद्रबा प्रजा मयाम खोलाउदो नसी युरो मणिपुरना नसी जिरीबामदा मियामगी मतेंग पांगबा अवाबसि मतेंग पांगबा लाकपदा मसीगी कंडीशन नसी उजबा मतमदा युरो मणिपुरगी लाक्सरीबा टीमदा अदुकी मतिक थमोई कायबा हैबदु ओइग्रेबा मरमदि कइगिनो हाइकांदा असुक यामना वारिबा असुक यामना खुदोंग चाद्रबा अखोइगी टाइमिंग असिदा हाइब तारेको असुक यामना खुदोंग चाद्रबा अखोइगी तंजा असिदा जिरीबामगी प्रजाजिंगी लायेंगबमसे सी जिरीबाम हॉस्पिटल ओइद्रेबा
ꯀꯗꯥꯏꯗ ꯂꯥꯌꯦꯡꯉꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯄ꯭ꯔꯖꯥꯁꯤꯡꯗꯒꯤ ꯐꯪꯖꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛꯄ ꯃꯥꯏꯅꯔ ꯑꯣꯏꯕ OT ꯇꯧꯐꯝ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯗ ꯆꯠꯇꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯆꯠꯄ ꯍꯥꯏꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯈꯨꯗꯤꯡꯃꯛ ꯁꯦꯞ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯁꯨ ꯁꯦꯞ ꯑꯣꯏꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯌꯦꯡꯁꯤꯟꯗꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯌꯦꯡꯁꯤꯟꯗꯕꯗꯒꯤ ꯀꯩꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯃꯒꯤꯁꯨ ꯀꯩꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯅꯥꯕ ꯑꯃꯒꯤꯁꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗ ꯇꯥꯡꯖꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯌꯦꯡꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯦꯕ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯐꯝꯁꯤꯗ ꯈꯨꯟ ꯉꯥꯛꯑꯒ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯊꯧꯕꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯃꯈꯣꯏꯁꯤꯡꯁꯦ ꯑꯦꯅꯤ XYZ ꯑꯃ ꯁꯣꯛꯂꯛꯄ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯃꯐꯝꯁꯦ ꯑꯇꯩꯗ ꯅꯠꯇꯦꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯅꯦꯕ ꯖꯤꯔꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯤꯔꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯐꯤꯕꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯒꯤ प्रजाꯁꯤꯡꯒꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝ ꯑꯣꯏꯊꯣꯛꯄꯅ ꯍꯦꯟꯅ ꯐꯩꯕꯁꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯑꯉꯥꯡ ꯃꯤꯔꯣꯜꯂꯛꯄ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯏꯆꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯅꯧꯅ ꯑꯉꯥꯡ ꯆꯦꯜꯂꯤꯕ ꯏꯆꯦ ꯏꯆꯥ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯃꯣꯏ ꯂꯩꯕꯅ ꯍꯦꯟꯅ ꯐꯩꯕ ꯁꯤꯗ ꯊꯣꯡ ꯂꯣꯜꯂ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ OPD hꯧꯖꯤꯛ ꯌꯦꯡꯉꯤꯅꯦꯕꯀꯣ OPD ꯌꯦꯡꯉꯤꯅꯦ ꯑꯗꯣ ꯄꯦꯁꯦꯟꯁꯦ ꯑꯗꯨ ꯂꯥꯛꯏꯅꯦꯕ ꯃꯣꯏ ꯇꯦꯁ ꯀ ꯑꯗꯨꯝ ꯇꯧꯗꯣꯏꯁꯥꯠꯂꯕ OPDꯁꯤ ꯂꯦꯞ ꯂꯩꯌꯦꯕꯀꯣ ꯏ ꯍꯥꯞꯅꯕ ꯏꯅꯕ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯩꯔꯤꯕ ꯔꯨꯝꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯃꯥꯏꯁꯤ ꯁꯣꯜꯂꯁꯤꯗ ꯂꯩꯌꯦꯕ ꯂꯣꯏ ꯂꯣꯟꯖꯜꯂ ꯂꯩ ꯃꯣꯏꯅ ꯑꯗꯗꯤ ꯐꯠ ꯊꯥꯕꯒꯤ ꯄꯣꯠꯇ ꯂꯩꯌꯦꯕ ꯁꯤꯗꯤ ꯈꯥꯎ ꯒꯨꯂꯤ ꯈꯔ ꯁꯤꯜꯂ ꯃꯜꯇꯤꯚꯤꯇꯥꯃꯤꯟ ꯈꯔ ꯁꯤꯜꯂꯒ ꯄꯦꯟ ꯀꯤꯂꯔ ꯈꯔ ꯁꯤꯜꯂꯒ ꯂꯣꯏꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯕꯒꯤ ꯐꯤꯕꯝꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡ ꯑꯃ ꯆꯥꯎꯅ ꯁꯥꯖꯜꯂꯦ ꯀꯩꯒꯤ ꯊꯤꯀꯥ ꯂꯧꯕ ꯅꯨꯡꯉꯥꯏꯅꯕꯒꯤ ꯆꯥꯎꯅ ꯁꯥꯖꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯣꯂꯣꯞ ꯆꯥꯔꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯀꯌꯥ ꯍꯥꯏꯇꯥꯔꯦ ꯗꯣꯛꯇꯔ ꯀꯌꯥ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯄꯣꯁꯇꯤꯡꯗꯤ ꯇꯥꯕ ꯊꯕꯛꯅ ꯑꯥꯗ ꯖꯣꯏꯟ ꯇꯧꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞꯅ ꯁꯤꯗꯒꯤ ꯆꯥꯕ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯁꯦ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯀꯩꯗꯧꯔꯒ ꯂꯩꯔꯤꯒꯦ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯃꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯋꯥꯠꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯦꯟꯈꯠꯄꯤꯅꯕ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯟꯕꯤꯔꯒ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅꯤ ꯑꯗꯣꯝꯒꯤ ꯀꯦꯟꯗ꯭ꯔ ꯈꯛꯇꯪꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯈꯛꯇꯪ ꯅꯠꯇꯕꯅꯤꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯕꯅꯤꯅ ꯖꯤꯔꯤꯕꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯖꯤꯔꯤꯕꯥꯝꯁꯤꯁꯨ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯂꯩꯒꯗꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯒꯗꯕ ꯁ꯭ꯇꯥꯐ ꯃꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯃꯁꯤꯡ ꯑꯃꯠꯇ ꯁꯨꯗꯦ ꯑꯃꯠꯇ ꯂꯩꯇꯦ ꯁꯤꯗ ꯃꯦꯟ ꯃꯥꯟ ꯑꯃ ꯇꯥꯗꯦ ꯁꯤ ꯂꯩꯁꯦ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯅ ꯍꯦꯟꯅ ꯐꯖꯅ ꯋꯔꯛ ꯇꯧꯕꯩ ꯇꯥꯏꯞꯇ ꯂꯩ ꯀꯥꯗꯅꯦꯕ ꯃꯣꯏꯅ ꯁꯤꯗ ꯄꯪꯁꯥꯗ ꯁꯥꯏꯁꯦ ꯃꯩꯐꯧ ꯌꯥꯎꯗꯦ ꯌꯦꯡꯕꯤꯌꯨ ꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯑꯗꯨꯒ ꯖꯤꯔꯤꯕꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯋꯥꯅ ꯂꯩꯅꯤ ꯖꯤꯔꯤꯕꯥꯝ ꯄ꯭ꯔꯖꯥꯁꯦ ꯃꯌꯥꯝꯅ ꯋꯥꯏꯅ ꯂꯣꯏ ꯍꯥꯏꯌꯦꯕ ꯖꯤꯔꯤꯕꯥꯝ ꯄ꯭ꯔꯖꯥꯁꯦ ꯋꯥꯏ ꯍꯥꯏꯇꯥꯔꯒꯗꯤ ꯖꯤꯔꯤꯕꯥꯝ ꯄ꯭ꯔꯖꯥꯅ ꯋꯥꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯗꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯇꯣ ꯃꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯁꯤ OPD ꯇꯤꯀꯦꯠ ꯀꯛꯏꯅꯤ ꯁꯤꯗ ꯂꯥꯏꯌꯦꯡꯉꯤꯕꯁꯤꯡꯁꯤꯗꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯃꯁꯤꯒꯤ ꯐꯟ ꯁꯣꯏꯗꯅ ꯀꯥꯏꯊꯔꯝꯒꯅꯦꯕ ꯀꯥꯏꯊꯔꯤꯕ ꯐꯟꯁꯤꯡꯁꯦ ꯀꯅꯥꯅꯅꯣꯕ ꯁꯤꯒꯤ ꯄꯩꯁꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯊꯣꯛꯏꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯀꯅꯥꯅꯅꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯩꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯨꯝꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯄ꯭ꯔꯖꯥꯅ ꯍꯥꯟꯅꯗꯒꯤ ꯃꯁꯤ ꯍꯪꯅ ꯇꯥꯕꯤꯗꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕु ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯅ ꯍꯟꯗꯛ ꯆꯪꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯁꯤ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯐꯝ ꯊꯣꯛꯄ ꯃꯆꯥꯛꯁꯤꯡ ꯑꯩꯈꯣꯏꯒꯤ
ꯂꯩꯕꯤꯔꯤꯕ ꯃꯦꯗꯤꯀꯦꯜ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯔꯅ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯏꯃꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥꯛꯁꯤꯡ ꯍꯥꯏꯇꯥꯔꯦ इवन सिदा अखोई की जिरीबाम प्रजागी सिदा अखोई मोई डायलाइसिस तौनब मफम अमता लेते डायलाइसिस तौनब डायलाइसिस है कहीं डायलाइसिस तौरप मतमदा प्रजा हमना अमुक तौबदा पैसा अदुकी मतिक संगी लुपा लिसिंग तरे निपान हेन संगी अदुकी पोसे अखोई सिगी गवर्नमेंट हॉस्पिटल सिदा तौजब तारगदी मोइदा अदुकी मति अवाबसे फजगदबनेबा अदुमकु हुजिक तौइसे कहीं हुजिक तौरिसिदी कईमता लेते हुजिक अल्ट्रासाउंड लौबम लेते एक्सरे फजन मपुंग फाना मतिक चाना लौबम लेते इवन अखोई कई है तारे अखोई मई बौ लेते कई है मई लेते सिदा ऑक्सीजन प्लांट क्या तौरगा थमगिबा अखोई सिगी ऑक्सीजन जिंग अमता चत्ते अदो अदुइदि आदा प्लान करोड़ चंगना तौरगा थमिबा ऑक्सीजन प्लान दु फेल होरगदी कई कानरिगे हयेंग प्रोजेक्ट साबदा अखोइगिदि ऑक्सीजन प्लान करोड़ सुक चंगा साग्रेना अदु ख इनबरा हायनिदा सिगुम कंडीशन क्या जे अखोइगी हुजिक जिरीबाम प्रजा सिंह थेंगरिएबा मसिगी खोलाउजे जिरीबाम प्रजा सिंह लाउरगा लाक्सबजे अखोइना अखोइगी याइतोंग खमदोंग बजिंगसिना लापना लई हायदना मोइना मवा लौबिदेब सिगुम कंडीशन सिंगजे मसी जिरीबाम प्रजा जे अखोइगी इसिलिनाउ न खल्लगदी मसी अखोइगी थमोइदा मसी फावम थोक्तब्रा मसी अखोइगी थमोइदा मसी जिरीबाम प्रजान वाइसे अखोइगी सु अवाबनी हाबसे मसी खंगफम थोक्तब्रा हाबे वाफमजिने हजि लाक्सरिसे यंगबियो सी कैजुअलिटी की लेबमने कैजुअलिटी की लेबमने अदुबो कैजुअलिटी की लेबमजिदा अखोइ कई अखोइगी फैसिलिटी जिंग फंगी हाबदसु अखोइ सोइदना उचरके यंगबियो सिदा सी करीमता फंक्शन तौद्रेबा सिदी तसेंगना हायरा कांदा अखोइगी कई हायतारे अखोइगी कानद्रबा बिल्डिंग अमा ओइ लेरेबा सिदा अखोइगी ठिका तौनबगा तोलोब चानबगा हायबा तारे मसिगी बिल्डिंग ओइ लेरे यंगबियो कैजुअलिटी की इमरजेंसी यंगबियो सिनी हुजिक लेइसे अखोइ डॉक्टर जिंगसिना याम वाना हाइतारे सिदा ड्यूटी ताजरिबा डॉक्टर जिंगसिना याम वाना पेशेंट जिंगसे कमाइना ट्रीटमेंट तौगे हाबसे सिदा लेइबा अखोइगी इंस्ट्रूमेंट हाइतारे सी खक्तना मंगाइरे अखोइ डॉक्टर जिंगसिना याम वाना अखोइगी पेशेंट जिंगसे अखोइ लायेंग जे हाइतारे सी नतबा तोपा लेइत्रे अदु तारगदी हु विल बी द रेस्पोंसिबल हाइबम लेइए सिगी रेस्पोंसिबिलिटी कना लोइनो गवर्नमेंट दगे मसी मयाम जिबु अखोइगी कहीं तौनब इंस्पेक्ट तौनब लेत्रब्रा सी मयाम जे अखोइ इंस्पेक्ट तौनब लेत्रब्रा सी यंजिनबिनो कनाम लेत्रब्रा हेल्थ मिनिस्टर हाइजे सी कईगिनो हेल्थ मिनिस्टर हाइजे अरे अखोइगी अखोइ डायरेक्टर कईतौर लेबिरिगे सिगी अखोइगी हॉस्पिटल जिगी मैनेजमेंट तौबिरिबा इस्टर्नाउजिंग रेस्पेक्टेड हायररोगे प्रजा मयामदगी सिबोकी फिबमदा कंडीशन दा लेहलबनिना अदो हिंगो मयाम क्वेश्चन हंगियो सिदा लेबिरिबा हॉस्पिटल जिगी लेबिरिबा अखोइगी डॉक्टर जिंगसिदा पेशेंट जिंगसे मतेंग फनयामना तौनिंगगसु फनयामना लायेंगनिंगगसु मसी मतेंग पांगनबा अखोइगी लायेंगनबा खुजुगुलाई लेत्रबनिना कयम तौद्रे एम तौद्रे जस्ट लागा अखोइगी अटेंडेंस इरमगा चखिबै टाइप लेरे लोइरे हुजि यंगबियो सिनी हुजि जिरीबाम हॉस्पिटल प्रजा मियाम की जिरीबाम हॉस्पिटल प्रजा मियाम जिरीबाम नुसी हाइसे सिगुम्बा कयाजे मसी थमोइदा मसी फाउदना नुसीबा यारोय Yes.
ꯍꯧꯖꯤꯛꯁꯤꯗ ꯐꯪꯍꯟꯕ only purchasing from the person. If you like, maybe ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯐꯅꯌꯥꯝꯅ ꯑꯣꯔꯗꯔ ꯊꯣꯛꯑꯒꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯥꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯐꯅꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯅꯌꯥꯝꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯒꯁꯨ ꯁꯨꯡꯌꯧꯔꯛꯇꯕ ꯗꯣꯛꯇꯔ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯒꯤ ꯁꯤꯒꯤ ꯗꯣꯛꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞꯅ ꯁꯤꯒꯤ ꯖꯤꯔꯤꯕꯥꯝ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯁꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅ ꯏꯝꯐꯥꯜꯗ ꯖꯣꯏꯟ ꯇꯧꯔ ꯂꯩꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯤꯗ ꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯖꯤꯔꯤꯕꯥꯝ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯀꯔꯤꯝꯇ ꯈꯟꯗꯕ ꯑꯩꯈꯣꯏꯒꯤ ꯁꯥ ꯁꯟ ꯂꯣꯏꯕꯒꯤ ꯇꯥꯏꯞꯇ ꯂꯩꯍꯟ ꯇꯥꯔꯒꯗꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯑꯗꯒꯤ ꯆꯤꯡꯗ ꯆꯠꯂꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯠꯇꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯤꯅꯤꯡꯁꯦ ꯀꯔꯤꯗ ꯊꯣꯛꯏꯒꯦꯕ ꯆꯞ ꯃꯥꯟꯅꯕ ꯐꯪꯗ꯭ꯔꯕ ꯆꯞ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯐꯪꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ प्रजाꯁꯤꯡ ꯍꯥꯏꯇꯥꯔꯦ ꯋꯥꯔꯒ ꯂꯩꯕ प्रजाꯁꯤꯡꯁꯤꯗ ꯍꯧꯖꯤꯛꯁꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯗ ꯔꯤꯐꯔ ꯇꯧꯔꯒ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗ ꯆꯠꯂꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯆꯠꯄ ꯃꯇꯝꯗ ꯂꯨꯄꯥ 2,200ꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯚꯔꯥ ꯑꯃꯨꯛ ꯇꯤꯡꯗꯣꯏꯅꯦꯕ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯦ ꯍꯤꯔꯝ ꯑꯃꯠꯇꯗ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯄ ꯃꯇꯝꯗ ꯂꯨꯄꯥ 2,200 ꯑꯃꯨꯛ ꯚꯔꯥ ꯑꯩꯈꯣꯏ ꯀꯛꯑꯒ ꯑꯃꯨꯛ ꯆꯠꯂꯦꯕ ꯑꯗꯨꯁꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯀꯥꯟꯅꯔꯤꯁꯦ ꯀꯩꯅꯣ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯚꯔꯥ ꯀꯛꯄꯁꯦ ꯀꯥꯟꯅꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯣꯛꯇꯔꯅ ꯑꯩꯈꯣꯏ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯤꯅꯤ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗꯨꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯀꯅꯥꯅ ꯂꯧꯐꯝ ꯊꯣꯛꯀꯦ ꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯂꯩꯕꯤꯔꯤꯕ ꯃꯦꯅꯦꯖꯃꯦꯟꯗ ꯂꯩꯕꯤꯔꯤꯕ CMOꯅ ꯂꯧꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ CMOꯁꯤꯅ ꯊꯕꯛ ꯐꯖꯅ ꯇꯧꯗꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯔꯅ ꯌꯦꯡꯖꯐꯝ ꯊꯣꯛꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯐꯝ ꯊꯣꯛꯏ ꯃꯁꯤ ꯅꯣꯏ ꯑꯍꯨꯝꯃꯛꯁꯦ ꯄꯨꯂꯞ ꯇꯨꯝꯃꯤꯔꯕ ꯅꯣꯏ ꯑꯍꯨꯝꯃꯛꯁꯦ ꯄꯨꯂꯞ ꯇꯨꯝꯃꯤꯔ ꯅꯣꯏ ꯑꯍꯨꯝꯃꯛꯁꯦ ꯄ꯭ꯔꯖꯥ ꯅꯨꯡꯁꯤ ꯍꯥꯏꯔ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯀꯩꯒꯤ ꯊꯝꯃꯤꯅꯣ ꯁꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯇꯣꯂꯣꯞ ꯈꯛꯇꯪꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯇꯣꯂꯣꯞ ꯆꯥꯅꯕ ꯊꯤꯀꯥ ꯂꯧꯊꯅꯕꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯇꯕꯅ ꯍꯦꯟꯅ ꯐꯩ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯊꯥ ꯇꯨꯝꯍꯧꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯍꯨꯟꯅꯕꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯣꯛꯄꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯟꯁꯤꯡꯀꯣ ꯅꯧꯅ ꯌꯨꯝꯕꯥꯟ ꯂꯩꯔꯤꯕ ꯃꯣꯏ ꯂꯩꯖꯕꯅ ꯐꯩ ꯁꯤꯗ ꯍꯥꯡꯉꯤꯕ ꯀꯥ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯁꯤꯟꯗꯣꯛꯈꯤꯕꯅ ꯐꯠꯇ꯭ꯔꯕ ꯁꯤꯗ ꯁꯣ ꯂꯣꯟꯕ ꯀꯥ ꯑꯃ ꯑꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥꯏꯊꯔꯛꯄ ꯄꯩꯁꯥ ꯀꯗꯥꯏꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥꯏꯊꯔꯛꯏꯕ ꯄꯩꯁꯥꯁꯤ ꯀꯗꯥꯏꯗ ꯊꯝꯒꯦ ꯅꯠꯇ꯭ꯔꯒꯅ ꯀꯥꯏꯊꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯀꯥꯏꯊꯗ꯭ꯔꯒꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ OPDꯗ ꯂꯥꯛꯄ ꯄꯩꯁꯥꯁꯨ ꯀꯥꯏ ꯂꯩꯕꯅꯣ ꯈꯪꯗꯦ ꯂꯥꯛꯄ OPD ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯡꯃꯗ ꯌꯦꯡꯕ ꯄꯦꯁꯦꯟꯁꯤꯡꯁꯤꯗꯒꯤ ꯂꯥꯛꯏꯕ ꯔꯤꯚꯤꯅ꯭ꯌꯨ ꯑꯃ ꯂꯥꯛꯏꯕ ꯄꯩꯁꯥꯁꯦ ꯃꯁꯤꯒꯤ ꯔꯤꯚꯤꯅ꯭ꯌꯨꯁꯤꯒꯤ ꯄꯩꯁꯥꯁꯦ ꯀꯅꯥꯅ ꯄꯥꯏꯅꯣ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯩꯅꯣ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯁꯣꯛꯅ ꯊꯝꯃꯤꯁꯦ ꯃꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯤꯔꯤꯕ ꯃꯦꯅꯦꯖꯃꯦꯟꯁꯨ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯗꯣꯛꯇꯔꯁꯨ ꯑꯣꯏꯁꯅു ꯁ꯭ꯇꯥꯐꯁꯨ ꯑꯣꯏꯁꯅꯨ ꯏꯀꯥꯏꯕ ꯐꯥꯎꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯖꯦꯔꯣ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯤ ꯗꯤꯃꯥꯟꯁꯦ ꯖꯦꯔꯣ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯇꯩ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯐꯪꯍꯟꯕꯤꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯍꯥꯏꯇꯥꯔꯦ ꯑꯁꯣꯛꯄ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯑꯩꯈꯣꯏ ꯇꯧꯅꯕ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯁꯦ ꯐꯪꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯗꯨꯒ ꯂꯩꯕꯤꯔꯤꯕ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ CMOꯅ ꯐꯨꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯖꯦꯔꯣ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗꯒꯤ ꯊꯝꯖꯔꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯇꯧꯕꯤꯔꯛꯇ꯭ꯔꯕ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯖꯤꯔꯤꯕꯥꯝ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯃꯁꯤꯒꯤ ꯖꯤꯔꯤꯕꯥꯝ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯟꯅ